ꯃꯁꯤ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯗꯨꯅꯁꯨ ꯅꯨꯄꯤꯗꯤ ꯋꯥꯠꯂꯤ꯫ ꯅꯨꯄꯥꯅ ꯑꯌꯥꯝꯕꯅꯤ, ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯏ꯫ ꯄꯨꯡ 2 ꯆꯞ ꯆꯥꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯔꯦ ꯔꯤꯁꯤꯒꯤ ꯃꯄꯥ ꯄꯣꯛꯄ ꯃꯕꯣꯛꯕꯥꯅꯨ꯫ ꯑꯍꯜꯅꯤ ꯍꯟꯅꯨꯔꯤ ꯍꯥꯏꯕ ꯌꯥꯔꯦ ꯆꯍꯤꯗꯗꯤ꯫ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯦꯕ ꯃꯧꯕꯗꯗꯤ ꯌꯛ ꯂꯥꯎꯕꯤꯅꯤ꯫ ꯃꯀꯦ ꯁꯦꯝꯕꯗꯗꯤ ꯅꯍꯥ ꯂꯩꯁꯥꯕꯤ ꯑꯃꯗꯒꯤ ꯇꯥꯔꯣꯏ꯫ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯦꯝꯗꯨꯅꯇ ꯂꯩꯕꯤꯅꯤ꯫ ꯃꯁꯝꯁꯨ ꯉꯛꯁꯝꯗ ꯀꯛꯊꯠꯂꯒ ꯀꯔꯜ ꯇꯧꯔꯤ꯫ ꯆꯍꯤ ꯈꯛꯅꯤ ꯑꯍꯜ ꯑꯣꯏꯔꯤꯕ, ꯌꯦꯡꯕꯗꯗꯤ ꯃꯁꯛꯇꯤ ꯑꯍꯜꯅꯤ ꯀꯅꯥꯅ ꯍꯥꯏꯅꯤ, ꯁꯨꯀꯥꯏ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯝ ꯈꯪꯂꯅꯤ ꯚꯥꯅꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ꯫ ꯑꯐꯥꯎꯕꯤꯅꯤ꯫ ꯃꯁꯨ ꯅꯨꯄꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯔꯤꯁꯤꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯕꯣꯛꯅꯤ꯫ ꯃꯕꯣꯛꯀꯤ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯅꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯅ ꯂꯝ ꯀꯣꯏꯕꯤ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯆꯠꯍꯜꯂꯤꯕꯅꯤ꯫ ꯔꯤꯁꯤꯒꯤ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ, ꯅꯨꯄꯥ ꯉꯥꯛꯇ꯫ ꯒꯣꯕꯤꯟꯗꯥꯁ ꯈꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯕ꯫ ꯒꯣꯕꯤꯟꯗꯥꯁ ꯈꯛꯇꯅꯤ ꯐꯠꯇꯕꯁꯨ꯫ ꯅꯨꯄꯥ 2ꯗꯨꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯃꯥꯒꯤ ꯊꯕꯛꯀꯤ ꯂꯩꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ 2ꯒꯤ ꯃꯅꯥꯛꯇ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯨꯔꯕ ꯇꯨꯡ ꯉꯁꯤ ꯊꯣꯔꯛꯄꯅꯤ꯫ ꯔꯤꯁꯤꯒꯤ ꯑꯄꯣꯛꯄ ꯒꯣꯕꯤꯟꯗꯥꯁꯅ ꯋꯥꯡ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯁꯤ ꯄꯥꯝꯕꯒꯤꯗꯃꯛ ꯃꯅꯤꯂꯩꯃꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯅꯨꯡꯁꯤꯗꯨꯅ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ꯫ ꯃꯅꯤꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥ ꯁꯣꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗ ꯁꯤꯟꯅꯕꯅꯤ꯫ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯗꯨ ꯄꯥꯝꯕꯗꯒꯤ ꯃꯅꯤꯂꯩꯃ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯆꯍꯤ ꯀꯌꯥꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯔꯤꯁꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯦ ꯒꯣꯕꯤꯟꯗꯥꯁꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯗꯕ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯂꯝꯆꯠꯇꯨ ꯌꯥꯅꯤꯡꯗꯕꯒꯤ ꯀꯌꯥꯔꯛ ꯈꯠꯅ ꯆꯩꯅꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯦ ꯀꯝꯄꯅꯤ ꯑꯁꯤ ꯃꯥꯡ ꯇꯥꯛꯄ ꯍꯧꯔꯛꯄ꯫ ꯍꯥꯏꯔꯁꯨ ꯉꯥꯡꯂꯁꯨ ꯒꯣꯕꯤꯟꯗꯥꯁ ꯃꯥꯒꯤ ꯂꯝꯆꯠꯇꯨ ꯁꯦꯝꯗꯣꯛꯎ ꯌꯥꯈꯤꯗꯦ꯫ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯔꯤꯁꯤ ꯃꯄꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯁꯥꯊꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯟꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯃꯥꯕꯨ ꯐꯨꯕ ꯆꯩꯕ ꯃꯌꯥꯝꯗꯨꯅ ꯏꯟꯈꯠꯂꯛꯄ ꯏ ꯅꯧꯔꯤꯕ ꯔꯤꯁꯤ ꯃꯄꯥꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯐꯥꯎ ꯌꯥꯎꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯇꯣꯔꯆꯔ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯊꯝꯂꯕꯗꯤ ꯁꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯔꯤꯁꯤꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯒꯤ ꯅꯝꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯃꯄꯥꯜꯗ ꯊꯝꯈꯤ꯫ ꯆꯍꯤ 15 ꯁꯨꯔꯛꯄꯗꯒꯤꯗꯤ ꯃꯃꯥꯅ ꯀꯝꯄꯅꯤ ꯑꯁꯦ ꯃꯄꯥ ꯈꯪꯍꯟꯗ ꯔꯤꯁꯤꯒꯤ ꯃꯤꯡꯗ ꯑꯣꯟꯈꯤ꯫ ꯁꯤꯟꯅꯈꯤ ꯃꯆꯥꯗ꯫ ꯁꯨꯝꯅꯗꯒꯤ ꯃꯄꯨ ꯁꯥꯕ ꯈꯛꯇꯅ ꯅꯨꯡꯉꯥꯏꯔꯝꯕ ꯒꯣꯕꯤꯟꯗꯥꯁ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯄꯪꯕ ꯁꯤꯕꯅꯤ꯫ ꯃꯥ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯨꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯂꯝꯆꯠ ꯍꯦꯟꯅ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯦꯟꯖꯦꯂꯤꯅꯥꯒꯤꯅ ꯍꯦꯛ ꯑꯄꯣꯛꯄ ꯅꯤꯡꯊꯦꯝꯁꯨ ꯌꯥꯎꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯗꯤ ꯃꯁꯥꯒꯤ ꯀ꯭ꯂꯤꯅꯤꯛ ꯂꯥꯌꯦꯡꯁꯪ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯁꯤ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗꯁꯨ ꯒꯣꯕꯤꯟꯗꯥꯁꯀ ꯃꯥꯟꯅꯗꯨꯅ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ꯫ ꯃꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ꯫ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒ ꯍꯦꯟꯅ ꯆꯠꯊꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯍꯜꯂꯤꯕꯅꯤ꯫ ꯇ꯭ꯔꯥꯐꯤꯀꯤꯡ ꯐꯣꯔ ꯗ ꯔꯤꯃꯨꯚꯦꯜ ꯑꯣꯐ ꯑꯣꯔꯒꯥꯟꯁ, ꯇ꯭ꯔꯥꯐꯤꯀꯤꯡ ꯏꯟ ꯋꯨꯃꯦꯟ ꯐꯣꯔ ꯁꯦꯛꯁꯨꯑꯦꯜ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯁ꯭ꯃꯒꯂꯔ ꯀꯌꯥꯅꯤ ꯃꯈꯣꯏꯒ ꯄꯨꯜꯂꯤꯕ꯫ ꯇ꯭ꯔꯥꯐꯤꯀꯤꯡꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤꯗꯤ ꯔꯤꯁꯤꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯄꯥꯒ ꯃꯥꯒ ꯌꯥꯅꯗ꯭ꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯂꯣꯟꯕ, ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯕ, ꯃꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅꯤ꯫ ꯒꯣꯕꯤꯟꯗꯥꯁꯇꯤ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯇꯦ꯫ ꯐꯠꯇꯕꯒꯤ ꯆꯥꯡꯁꯤ ꯑꯣꯟꯕ ꯌꯥꯔꯝꯂꯕꯗꯤ ꯒꯣꯕꯤꯟꯗꯥꯁꯇꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯍꯦꯛ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯐꯥꯎ ꯑꯣꯠ ꯅꯩꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯚꯥꯅꯨ ꯂꯧꯔꯨꯔꯒ ꯍꯜꯂꯛꯂꯦ꯫ ꯆꯥꯎꯈ꯭ꯔꯕ ꯁꯨꯃꯥꯡ ꯃꯌꯥꯏꯃꯛꯇꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇ꯭ꯔꯤꯐꯥꯎ ꯀꯨꯝꯊꯔꯛꯇꯦ꯫ ꯕꯤꯔꯖꯤꯠꯅ ꯀꯨꯝꯊꯔꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯚꯥꯅꯨ ꯎꯞꯂꯤꯕ ꯁꯟꯒ꯭ꯂꯥꯁꯇꯨ ꯂꯧꯊꯣꯛꯂꯒ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯃꯃꯤꯠ ꯃꯅꯥ ꯀꯣꯌꯣꯠ ꯑꯣꯠꯂꯒ ꯃꯅꯤꯂꯩꯃ ꯃꯩ ꯑꯣꯛꯅꯕ ꯍꯥꯏꯅ ꯆꯦꯆꯦꯠ ꯑꯃꯒ ꯃꯩꯈꯦꯠꯀ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯑꯣꯠꯆꯨꯏ꯫ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯅꯦꯆꯔ ꯑꯃ ꯆꯠꯆꯔꯕꯁꯨ ꯚꯥꯅꯨ ꯊꯥꯏꯅꯒꯤ ꯂꯥꯏ ꯇꯤꯟ ꯑꯃꯥꯡ ꯑꯁꯦꯡꯗꯗꯤ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯨ ꯌꯥꯝꯅ ꯊꯝꯃꯤ꯫ ꯅꯨꯄꯤꯗꯤ ꯀꯥꯟꯅꯗꯦ, ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯨꯅꯨ, ꯊꯕꯛ ꯇꯧꯍꯜꯂꯨꯅꯨ ꯍꯥꯏꯕ ꯋꯥꯈꯜ ꯆꯦꯟꯕꯤ ꯚꯥꯅꯨꯅꯤ꯫ ꯃꯔꯝꯁꯤ ꯃꯌꯥꯝꯁꯤꯅ ꯔꯤꯁꯤꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯗꯨꯅ ꯊꯝꯕꯅꯤ꯫
Masuna apamba masuna haibadu tohalli. Banu maidu kalaga mamoy bem Manilay mada yenglaga hairi. Isu sanadi. Ima office tagi halagtriye. Banu na. Hey, nauba. Lucas perprap changsilaglaga. Abo. Ay iruzana ba ising asabado sem sarabra. Sangom nang lawa masu semo. Aduga pirol mayamdo phazana sudo ohazima. Hoy abo. Ima changase ising asaba thamlamlabani. Mama bu changani khraba tungda poche singdo porsan na bo naringe Govindas kari thaujalak khami. Lucas wakhalda. Sa among sa labaga se punna hekta isna kamai torina. Imung se bol keno ama thoani akhoi kangsa do laade. Govindas kari dagi komtharai Manilay me manak changsilaga. Ima sanga abra. Manilay ma mapuroi bagi lamcha yaning drabaso yari khai mana tapthai. Changkre. Hoi ma heramda imung na changkre. Manilay mana. Nauba nang sa halakiroi draw. Ima meeting am lay habani aina loba chatkadabani. Atheng amam dane chatkanu ngalingay yumda halau ko. Hoi mai bema. Manilay ma imung na changlakpaga mayay kadada Govindas surup thaklaga layrami. Mapuroi bada haifet yenglaga changsinana phami. Makhoi babasune wakhal khradi tabi bayai. Yumsida leibum thokpadum lay aigi wangang kan awat pantale henbro ngasi pho aina. Manilay maso sawalai. Miyoi bana nungai ba harise sel pai badu khaktaro. Yung mathol lay badu khaktaro. Imung manung mama macha madugi nungsibadi imung sida tumak watlaga layri. Govindas phamlambadagi phawgali. Nangi madugi wahidudani aina yumsida halaktrise aigi thabak yami. Imung sigi miyoi amataga aigi wakhal mot tinade. Ichaso mapagi mayokta lay. Aigi mayokta layradi pumnabok yengnabani. Ai kari tawri ai kanano thigatpagi mathau tade. Aigi punsini isana nungaijaba maong thingbani. Hairaga litliba kot amubadudagi lising ani chappi ngaktagi bandal ani laukthораklaga table do thammi. Aingonda kol hanjin torkano. Aina lakadaba kanda pau pirakani. Hanjin wangang halaga aibu sawnaba thabak torkano. Sauraga aibu fattaba sutahangano. Nachanupa mamma nang nawarak wale. Magi mathau chawraba company do senary bado senara layo. Icha oirsune aigi lambide yeladi afabam to oiroi. Manilay ma sangalai. Makhoi babana toriba thabakse kaino dude. Akhoi su kanano. Minungsigi machet amata poktrabo. Nachindu ne hek poksaba nachada sisinariba wahidubo. Sel pamde sel yawat pa imung sida leite. Kari thabak tawraga tanba sel no su khangdaba paisa se thambiram gano. Yare mama khatar gano. Sel paradi ngasidagi hana yengoi. Wadu kak hairamlaga Govindas yumdudagi khong thangdokre. Magi manungi lamcha sajatudi imungsina khangba nate. Numidangi pung nipan tare Risina yumda halakpado. Thengla fawba Angelina mayumduda hande. Risiga loina duna lagli. Risidi magi katamna kakhatkre. Angelina di common room da phamlaga lehori. Angelina na. Nauba abokdi. Lucas na. Ay susarga lagta ngairi. Khangdi nanga chap manay Durga haiba wahido. Tablap na haibani Angelina khara tahoraga sauri. Nangi se usichira. Dang ma kaina hekta season na biyabra ise. Aise kanano. Lucas tapna. Durga hairisidi. Angelina isumsuklaga kitchen lom na changkre. Lucas ka onsin na batali sing harabada. Adubo mana dungam daw layramani. Napide hena kalaba Lucas kitchen ni. Haifet yinglamlaga King Cobra man misidi. Som de Angelina kitchen na changlaglaga banu barao ra kori.
ꯑꯕꯣ ꯆꯥꯛ ꯆꯥꯔꯝꯕ ꯕꯥꯅꯨꯗꯣ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯁꯨ ꯅꯨꯄꯤꯅ ꯀꯧꯔꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯃꯤ꯫ ꯍꯥꯎꯅꯦ ꯏꯁꯨ ꯂꯥꯛꯏꯗꯅ ꯆꯪꯁꯤꯜꯂꯒ ꯀꯣꯜꯂꯤ ꯅꯨꯡꯁꯤꯅ꯫ ꯀꯗꯥꯏ ꯏꯁꯨ ꯁꯅꯥꯗꯤ? ꯃꯊꯛꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯑꯕꯣ꯫ ꯃꯅꯤ ꯂꯩꯃꯅ ꯑꯦꯟꯖꯦꯂꯤꯅꯥ ꯆꯥꯛ ꯆꯥꯔꯣꯗꯅ ꯅꯪꯁꯨ ꯑꯗꯨꯒ ꯊꯤꯜꯍꯜꯂꯣ ꯅꯥꯎꯕꯗꯔ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯃ꯫ ꯕꯥꯅꯨꯅ ꯍꯜꯂꯅꯨ ꯏꯁꯨꯁꯤꯗꯤ ꯉꯁꯤ ꯂꯦꯛꯊꯣꯛꯈ꯭ꯔꯣ꯫ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯦꯟꯖꯦꯂꯤꯅꯥꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯃꯛꯏ꯫ ꯑꯕꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯅꯤ ꯂꯩꯃꯗꯤ ꯁꯨꯝꯕꯁꯦ ꯍꯩꯅꯖꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯋꯥꯊꯣꯛ ꯑꯆꯧꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅꯕ ꯋꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯦꯟꯖꯦꯂꯤꯅꯥꯒ ꯔꯤꯁꯤꯒ ꯊꯧꯗꯣꯛꯇꯨꯅ ꯔꯤꯁꯤ ꯃꯥꯒꯤꯁꯨ ꯊꯕꯛ ꯈꯨꯗꯤꯡ ꯑꯦꯟꯖꯦꯂꯤꯅꯥꯅ ꯈꯨꯔꯧ ꯑꯣꯏꯔꯤ ꯋꯥ ꯉꯥꯡꯕ ꯌꯥꯗ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯔꯤꯁꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯗ꯭ꯔꯦꯁꯤꯡ ꯃꯃꯥꯡꯗꯨꯗ ꯇꯥꯋꯦꯜ ꯑꯃꯅ ꯃꯁꯝ ꯑꯆꯣꯠꯄꯗꯣ ꯇꯩꯊꯣꯛꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯃꯁꯝꯗꯣ ꯍꯥꯠꯂꯤꯉꯩ ꯑꯦꯟꯖꯦꯂꯤꯅꯥ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯤꯡꯁꯦꯜꯗꯨꯗ ꯎꯔꯦ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯁꯛꯇꯝ꯫ ꯏꯔꯥꯡ ꯆꯦꯟꯕꯤ ꯑꯦꯟꯖꯦꯂꯤꯅꯥꯗꯤ ꯔꯤꯁꯤꯒꯤ ꯁꯕꯥꯟꯗ ꯉꯥꯎꯔꯦ꯫ ꯐꯨꯔꯤꯠ ꯂꯤꯠꯂꯝꯗꯦ ꯂꯣꯡ ꯄꯦꯟ ꯀꯂꯔ ꯕ꯭ꯂꯦꯛꯇ ꯑꯃ ꯁꯦꯠꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗꯨꯗ ꯂꯩꯔꯝꯕꯅꯤ꯫ ꯁꯤꯠ ꯅꯥꯟꯅ ꯉꯧꯔꯤꯕ ꯀꯨꯆꯨꯅꯤ ꯐꯖꯅ ꯁꯦꯝꯂꯕ ꯍꯛꯆꯥꯡ ꯃꯗꯨ ꯎꯕꯗ ꯀꯔꯤꯒꯤ ꯉꯥꯎꯔꯣꯏꯗꯒꯦ? ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯤ ꯔꯤꯁꯤꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈ꯭ꯔꯦ꯫ ꯆꯪꯂꯛꯏ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯃꯗ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯏ ꯔꯤꯁꯤꯒꯤ ꯅꯥꯛꯇ꯫ ꯂꯦꯝꯖꯗꯦ ꯅꯨꯄꯤꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯣ ꯃꯥꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯍꯩꯅꯗꯕ ꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕ ꯏꯔꯥꯡꯗꯣ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯦꯟꯖꯦꯂꯤꯅꯥ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯏ ꯀꯦꯠꯁꯤꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯤ ꯁꯨꯡꯒꯅꯨ ꯔꯤꯁꯤ꯫ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯄꯤꯁꯨꯃꯅꯤꯗꯨ ꯁꯨꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯦꯟꯖꯦꯜ ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯦꯟꯖꯦꯂꯤꯅꯥ ꯊꯧꯁꯥꯗ ꯈꯪꯉꯤ ꯆꯪꯒꯦ ꯈꯟꯅ ꯆꯪꯉꯛꯄ ꯅꯠꯇꯦ ꯅꯪꯅ ꯆꯪꯍꯟꯅꯤꯡꯕ ꯐꯥꯎꯍꯟꯕꯅꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕ꯫ ꯑꯦꯟꯖꯦꯜ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯊꯣꯛꯈ꯭ꯔꯣ꯫ ꯑꯦꯟꯖꯦꯜ ꯅꯣꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯐꯣꯟꯗꯣ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ ꯐꯣꯇꯣꯗꯣ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯔꯤꯁꯤ꯫ ꯎꯔꯤ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯣꯡꯃꯩꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯑꯦꯝ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ꯫ ꯑꯅꯤꯁꯨꯕ ꯐꯣꯇꯣꯗꯨꯗꯤ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯇꯁꯦꯡꯅ ꯎꯏ꯫ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯃꯃꯤꯠ ꯈꯨꯖꯤꯜꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯐꯣꯇꯣ ꯑꯅꯤꯗꯨꯗ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯔꯤ ꯍꯥꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯃꯃꯤꯠ ꯈꯨꯝꯕ ꯃꯁꯛ ꯎꯗꯕ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡꯗ ꯀ꯭ꯔꯣꯁ ꯃꯥꯔꯛ 3 ꯂꯩꯔꯤꯕꯗꯣ ꯔꯤꯁꯤ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ꯫ ꯐꯣꯟꯗꯣ ꯀꯌꯥꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯁꯥꯗꯣ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯐꯝ ꯑꯃꯗꯤ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ? ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯅꯤ꯫ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯈꯩ ꯆꯨꯔꯤ꯫ ꯑꯌꯨꯛꯀꯤ ꯄꯦꯄꯔꯗ ꯌꯥꯎꯔꯛꯂꯦ ꯑꯁꯤꯕ ꯅꯨꯄꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ꯫ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯤꯁꯤꯗꯣ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯁꯤꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯐꯝꯗꯨ ꯇꯥꯟꯅ ꯂꯥꯛꯂꯤ꯫ ꯅꯣꯡ ꯇꯥꯕꯗꯨꯗ ꯂꯩꯅꯥꯒ ꯄꯥꯔꯤꯇꯣꯟꯒ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯕ ꯇꯨꯔꯦꯜꯗꯨꯗ ꯏꯟ ꯆꯤꯡꯂꯤ꯫ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯈꯩ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯔꯤ ꯉꯥ ꯐꯥꯕꯗ꯫ ꯂꯩꯅꯥ ꯁꯥꯎꯔꯤ ꯑꯕꯨꯡꯉꯣ ꯉꯥ ꯇꯥꯜꯂꯛꯑꯣ ꯍꯥꯏꯕꯅꯤ ꯆꯩꯗꯨꯅ ꯇꯥꯜꯂꯛꯑꯣ꯫ ꯄꯥꯔꯤꯇꯣꯟ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯆꯩꯔꯛꯏ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯁꯦ ꯀꯃꯥꯏ ꯇꯥꯟꯗꯣꯏꯅꯣ ꯆꯤꯆꯦ ꯑꯝꯇꯁꯨ ꯐꯥꯗꯅ ꯌꯨꯝ ꯆꯪꯉꯁꯦ꯫ ꯅꯊꯧꯔꯣ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯁꯥꯔꯛꯀꯅꯨ꯫ ꯁ꯭ꯀꯨꯜ ꯍꯦꯛ ꯊꯦꯡꯕꯗ ꯑꯩꯗꯤ ꯆꯤꯆꯦꯗ ꯇꯥꯏꯅꯅꯤ꯫ ꯅꯪꯅꯤꯌꯦ ꯍꯧꯖꯤꯛ ꯌꯥꯝ ꯉꯜꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯎꯅꯗꯨꯅ ꯉꯥ ꯐꯥꯔꯤ ꯅꯣꯡ ꯇꯤꯠ ꯇꯤꯠ ꯇꯥꯕ ꯃꯔꯛꯇꯨꯗ꯫ ꯇꯟꯖꯥꯅ ꯆꯥꯗ꯭ꯔꯤꯁꯨ
ꯄꯥꯔꯤꯇꯣꯟꯒ ꯉꯥ ꯇꯥꯟꯕꯒꯤ ꯋꯥ ꯑꯁꯥꯡꯕꯗꯣ ꯂꯝꯕꯤ ꯃꯌꯥꯏ ꯆꯞ ꯃꯥꯅ ꯐꯩꯖꯤꯜꯂꯒ ꯊꯝꯕꯗꯣ ꯔꯤꯁꯤ ꯂꯥꯞꯇꯪꯅ ꯎꯔꯤ꯫ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯒꯥꯔꯤꯗꯣ ꯈꯥꯝꯃꯣ ꯍꯥꯏꯅ ꯈꯥꯝꯍꯜꯂꯤ꯫ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯊꯤꯕꯅꯤ ꯔꯤꯁꯤꯁꯨ ꯃꯇꯥꯡꯗꯨꯗ ꯀꯨꯝꯊꯔꯒ ꯂꯩꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯩꯅꯥꯅꯤ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯆꯩꯔꯒꯦ ꯈꯟꯅꯅꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗꯤ ꯍꯦꯛ ꯌꯧꯕꯒ ꯃꯌꯥ ꯐꯥꯎꯕ ꯀꯥꯊꯣꯛꯄ ꯅꯪꯗꯦ꯫ ꯂꯩꯅꯥꯅ ꯁꯣꯟꯈꯠꯂꯛꯄ ꯏꯟꯗꯣ ꯍꯪꯒꯦꯟ ꯇꯦꯛꯂꯒ ꯄꯨꯂꯞ ꯎꯞꯁꯤꯜꯂꯒ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯇꯥꯁꯤꯜꯂꯤ꯫ ꯂꯩꯈꯣꯝ ꯌꯥꯎꯕ ꯏꯟꯗꯨꯅ ꯅꯜꯂꯛꯄꯗ ꯇꯅꯥ ꯇꯅꯥ ꯂꯥꯛꯆꯕ ꯔꯤꯁꯤꯗꯣ ꯂꯣꯏꯔꯦ꯫ ꯂꯩꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯤ ꯂꯩꯔꯝꯕꯗꯣ ꯃꯥ ꯎꯍꯧꯗꯕꯅꯤ꯫ ꯂꯣꯏꯔꯦ ꯑꯉꯧꯕ ꯐꯨꯔꯤꯠꯇꯣ ꯂꯣꯏꯅ ꯆꯨꯔꯦ꯫ ꯔꯤꯁꯤ ꯃꯁꯛꯇꯨ ꯎꯔꯛꯂꯦ꯫ ꯂꯩꯅꯥꯗꯤ ꯃꯤꯍꯨꯜ ꯆꯣꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯋꯥꯈꯜꯗꯅ꯫ ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯀꯁꯣ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ꯫ ꯑꯩ ꯇꯨꯡ ꯀꯣꯏꯅꯤ ꯍꯦꯛ ꯏꯟꯅꯔꯗꯅ ꯄꯥꯝꯕ꯭ꯔꯥ ꯈꯪꯗꯦꯕ ꯏꯁꯧ ꯂꯥꯡꯗꯣꯏꯒꯤ ꯔꯦꯗꯤꯗ ꯂꯩꯔꯝꯃꯅꯤ꯫ ꯇꯧꯔꯤꯗꯣ ꯎꯕꯗ ꯒꯥꯔꯤꯗꯒꯤ ꯔꯤꯁꯤꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯨꯀꯥꯁꯅ ꯁꯔ꯫ ꯔꯤꯁꯤ ꯑꯃꯣꯠꯄ ꯐꯨꯔꯤꯠꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯀꯣꯛꯇꯨꯁꯨ ꯃꯣꯠꯂꯤ꯫ ꯂꯩꯅꯥꯗꯨꯁꯨ ꯇꯝꯊꯤꯔꯕ ꯃꯤꯠꯌꯦꯡꯅꯤ ꯌꯦꯡꯂꯤꯕ꯫ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯂꯩꯅꯥ ꯃꯥꯅ ꯁꯣꯏꯔꯨꯔꯕꯅꯤꯅ꯫ ꯔꯤꯁꯤ ꯁꯍꯣꯝ ꯆꯥꯎꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯈꯣꯟꯀꯂꯞꯅ ꯂꯥꯎꯏ꯫ ꯅꯪꯁꯦ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ? ꯂꯩꯅꯥ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯎꯍꯧꯗꯕꯅꯦ ꯉꯁꯤꯁꯨ꯫ ꯃꯌꯥꯝ ꯆꯠꯅꯕ ꯂꯝꯕꯤꯅꯦ ꯈꯪꯗ꯭ꯔꯣ ꯅꯁꯥꯅ? ꯅꯪ ꯍꯧꯖꯤꯛ ꯑꯩ ꯐꯨꯔꯤꯠꯁꯦ ꯁꯤꯡꯉꯝꯒꯗ꯭ꯔꯣ? ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯥꯎꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯐꯠꯇ ꯍꯦꯛꯇ ꯂꯧꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯅꯥꯗ ꯄꯤꯔꯛꯏ꯫ ꯅꯪ ꯐꯨꯔꯤꯠꯁꯦ ꯍꯦꯛ ꯁꯨꯔꯝꯗ꯭ꯔꯕ ꯅꯪ ꯁꯤꯔꯦ ꯈꯪꯉꯨ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯌꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯅꯥ ꯑꯇꯣꯝꯗ ꯈꯟꯖꯩ꯫ ꯑꯩꯅꯔꯣ ꯅꯪꯅꯔꯣ ꯌꯦꯠꯂꯤꯁꯦ? ꯃꯁꯥ ꯐꯔꯦ ꯀꯥꯏꯅ ꯁꯣ ꯇꯧꯖꯅꯤꯡꯉꯤ ꯃꯥꯜꯂꯤ꯫ ꯐꯨꯔꯤꯠꯀ ꯂꯧꯊꯣꯔꯛꯏ꯫ ꯃꯃꯥꯏꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ꯫ ꯐꯨꯔꯤꯠꯁꯦ ꯂꯧꯑꯣ꯫ ꯐꯠ ꯂꯪꯁꯤꯜꯂꯤ ꯂꯩꯅꯥꯗ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯆꯠꯈ꯭ꯔꯦ꯫ ꯂꯨꯀꯥꯁ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯣꯟꯕꯤ ꯅꯪꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯑꯁꯤꯒꯤ ꯔꯥꯕꯣꯟꯁꯤꯅ ꯀꯥꯔꯟꯗꯣ ꯑꯗꯨꯝ ꯇꯥꯏꯅꯦ꯫ ꯏꯟꯁꯦ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛ ꯂꯥꯎ ꯊꯨꯗꯦꯛꯄꯤꯈ꯭ꯔꯅꯤ꯫ ꯂꯩꯅꯥ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯜꯂꯛꯏ ꯏꯟꯗꯣ꯫ ꯄꯤꯔꯝꯂꯤꯕ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛꯇꯤ ꯐꯠ ꯂꯪꯊꯣꯛꯂꯝꯃꯒ ꯏꯟꯗꯨꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯜꯂꯒ ꯂꯝꯕꯤ ꯃꯌꯥꯏꯗ ꯐꯩꯔꯤꯕ ꯏꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯐꯨꯔꯤꯠ ꯂꯪꯊꯣꯛꯄꯗꯣ ꯔꯤꯁꯤꯅ ꯑꯃꯨꯛ ꯒꯥꯔꯤꯗꯒꯤ ꯎꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯗꯤ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯦ ꯇꯧꯊꯣꯔꯛꯂꯤꯕ ꯂꯩꯅꯥꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯣ꯫ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯒ ꯑꯃꯨꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯒꯦ ꯇꯧꯏ꯫ ꯕ꯭ꯔꯤꯖꯤꯠꯅ ꯈꯥꯝꯃꯤ꯫ ꯁꯔ ꯊꯦꯡꯂꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯇꯞꯊꯔꯒ ꯔꯤꯁꯤ ꯍꯥꯟꯅꯒꯨꯝ ꯏꯔꯦꯟꯖꯅ ꯐꯝꯈ꯭ꯔꯦ꯫ ꯄꯥꯎ ꯄꯤꯗꯨꯅ ꯕ꯭ꯔꯤꯖꯤꯠꯅ ꯔꯤꯁꯤꯒꯤ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯄꯨꯔꯛꯎ ꯍꯥꯏꯅ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯃꯐꯝꯗꯨꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯗꯐꯥꯎ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯅꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯔꯤꯁꯤ ꯆꯠꯈꯤꯕꯗꯒꯤ꯫ ꯍꯩ ꯏꯁꯥꯁꯦ ꯈꯪꯌꯥꯡ ꯌꯥꯡꯉꯤꯗ꯫ ꯆꯦꯆꯦ ꯐꯨꯔꯤꯠ ꯄꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯌꯨꯝꯗ ꯃꯤ ꯂꯩꯖꯗꯦ ꯐꯤꯔꯣꯜ ꯁꯨꯕꯤꯅꯕ꯫ ꯁꯛꯇꯥꯁꯤꯒ ꯐꯨꯔꯤꯠ ꯁꯨꯔꯝꯃꯨ ꯀꯥꯏꯅ ꯈꯣꯡꯕꯥꯟꯗ ꯂꯪꯊꯣꯛꯈꯤꯒꯦ꯫ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯅꯨꯄꯥ ꯁꯣꯏꯔꯝꯅꯤꯕ꯫ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯒꯗꯅ ꯏꯁꯧꯅꯦꯅ꯫ ꯍꯥꯏꯔꯒ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯐꯨꯔꯤꯠꯇꯣ ꯄꯨꯔꯒ ꯐꯠꯇꯕ ꯂꯪꯊꯣꯛꯐꯝꯗꯨꯗ ꯂꯥꯛꯇꯅ ꯂꯪꯉꯤ꯫ ꯃꯈꯨꯠꯀꯗꯣ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯣꯛꯂꯕꯁꯨ ꯁꯪꯁꯥꯔꯒꯤ ꯐꯖꯕꯗꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯎꯒꯦ ꯐꯪꯗꯕ ꯃꯐꯝ꯫ ꯃꯤꯇꯥꯡꯕ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅ ꯊꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯄ ꯉꯝꯂꯝꯒꯅꯤ꯫ ꯃꯤꯠ ꯎꯗꯕ ꯑꯣꯏꯅ ꯃꯄꯨꯅ ꯁꯦꯝꯕꯤꯕꯒꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯐꯖꯕꯁꯦ ꯎꯒꯦ ꯐꯪꯗꯕꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠ ꯑꯅꯤꯁꯦ ꯎꯅ ꯎꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯏꯐꯨꯟ ꯐꯨꯟꯕ ꯃꯐꯝꯁꯤꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯁꯤꯕ ꯉꯥꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯍꯟꯕꯤꯔꯦ ꯄꯨꯟꯁꯤ ꯃꯥꯒꯤꯗꯤ꯫ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯕ ꯉꯝꯗꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯑꯗꯨꯛ ꯇꯝꯊꯤꯕ ꯂꯝꯆꯠ ꯆꯠꯄ ꯍꯧꯅꯗꯦ꯫ ꯑꯀꯤ ꯇꯨꯖꯨꯡꯒꯤ ꯃꯐꯝ ꯑꯗꯣ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕ ꯅꯣꯡꯃ ꯀꯥꯡꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯏꯁꯤꯡ ꯄꯤꯊꯛꯇ
ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎ ꯄꯤꯖꯗ ꯊꯝꯕꯁꯨ ꯀꯌꯥꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯁꯔꯥꯛ ꯇꯝꯐꯝ ꯑꯋꯥꯕ ꯈꯪꯖꯕ ꯀꯞꯄ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ ꯒꯣꯕꯤꯟꯗꯥꯁ ꯃꯣꯕꯥꯏꯜꯗ ꯁꯥꯎꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯩꯔꯤ ꯃꯐꯝꯗꯨꯗ ꯃꯥꯗꯤ ꯀꯔꯝꯅ ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯟꯁꯅꯤ ꯉꯁꯤꯁꯨ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯏ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯋꯥꯔꯤ ꯇꯧꯕꯒꯤ ꯁꯛꯐꯝꯗꯨꯗꯤ ꯁꯔꯗ ꯐꯣꯇꯣ ꯊꯥꯖꯈ꯭ꯔꯤꯕꯗꯣ ꯌꯨꯝꯗꯨꯒ ꯃꯥꯒ ꯀꯔꯤ ꯑꯃꯨꯛ ꯃꯔꯤ ꯈꯪꯗꯦ ꯁꯔ ꯆꯤꯇ꯭ꯔꯅ ꯃꯐꯝ ꯀꯗꯥꯏꯗ ꯃꯥꯗꯤ ꯃꯐꯌꯦꯡ ꯌꯧꯔꯛꯂꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯨꯗ ꯃꯊꯟꯗ ꯂꯩ ꯒꯣꯕꯤꯟꯗꯥꯁ ꯅꯣꯛꯂꯒ ꯒꯨꯗ ꯁꯛꯍꯦꯟꯕꯤ ꯆꯤꯇ꯭ꯔꯥ ꯄꯨꯔꯒ ꯅꯪ ꯍꯜꯂꯛꯑꯣ ꯆꯦꯛꯁꯤꯟꯍꯜꯂꯛꯎꯀꯣ ꯀꯅꯥꯝꯇ ꯆꯤꯡꯅꯍꯟꯕ ꯌꯥꯗꯦ ꯃꯔꯨ ꯑꯣꯏꯅ ꯔꯤꯁꯤ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯆꯜꯍꯟꯗꯕ ꯌꯥꯗꯕꯅꯤ ꯆꯤꯇ꯭ꯔꯥ ꯋꯥꯈꯜ ꯃꯥꯡꯂꯕꯁꯨ ꯃꯆꯥꯅꯤꯒꯤ ꯂꯩꯐꯝ ꯈꯪꯂꯝꯒꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯌꯨꯝꯗꯨꯗ ꯆꯪꯂꯒ ꯌꯨꯝꯗꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯈꯪꯅꯕ ꯇꯧ ꯊꯝꯃꯣ ꯀꯣꯜꯗꯨ ꯍꯦꯛ ꯀꯛꯄꯒ ꯑꯉꯥꯡ ꯃꯌꯥꯝ ꯊꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇ꯭ꯔꯦ ꯃꯄꯥ ꯃꯃꯥ ꯀꯌꯥꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯁꯤꯡꯗꯣ ꯁꯦꯜ ꯈꯛꯇ ꯎꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯆꯥꯏꯜ ꯁ꯭ꯃꯒ꯭ꯂꯤꯡ ꯃꯤꯔꯝꯗ ꯄꯨꯈ꯭ꯔꯒ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯕ ꯅꯠꯇꯦ ꯍꯥꯠꯄꯤꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯂꯒ ꯍꯛꯆꯥꯡꯗꯨꯅ ꯃꯥꯡꯍꯟꯕꯤꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯒꯅꯤ ꯄꯨꯈ꯭ꯔꯦ ꯑꯉꯥꯡ ꯈꯔ ꯑꯔꯣꯠꯄ ꯂꯝꯕꯤꯗ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯍꯩꯅ ꯁꯤꯡꯅ ꯈꯪꯖꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯇꯥꯕꯅꯤ